Chief Minister Oiningba kanabu leivage popular government ama leiva haibasi center ki yathang matungina hairakpa Luchingba duna oigadavani lakliba November thagi tang 15 ki matungda popular government ama sungsoi soidana laklagani haida Andro Assembly constituency ki MLA Thaunauzam Shyamkumar na phongdurakli Andro Assembly constituency ki manungchana Andro Lopau chumda leiva Kasturba Gandhi Balika Vidyalaya lingkhatkibagi 15 suba mapokumon thoram ngasi pangthokri Tharmadu da thoiba mitunglen oina saruk yaba lakhiba Andro AC gi MLA Thaunauzam Shyamkumar na paumi singna hangba wahangi paukhumda Chief Minister amadi Minister Oiningba Yambana Center dagi Luchingba Khalakaga November 15 gi matungda Manipur da popular government ama sungsoi soidana leihallagani haina Center gi Luchingba singa handakta unarubada aduda Thajaba Pirakle hairi Andro AC ki matang da palladuna ACSC ki chaukat thorang ki thabak kaya paikhananaba center da gi thadarakwa senfam kaya magi khuchabi contractor kaya da paihanningbada gi guideline kaya thugairakpana lambi sembagi tender tawba ngamdana leiri thabak ta gi potharaba matik chadraba chief engineer kaya da thabak pishinbana center da gi thadarakwa senfam kaya Manipur da kangkhong chaihele ACSC ki biyam da faba thaknanaba ising fangananaba Jal Jeevan Mission JJM ki makhada ising Fangdana fangi haina JJM ki website ta lana thagalamba sigi mathakta logi mating loduna Manipur gi governor na atuba matamda action lokhatpiyo Andro AC da center na pitharakba senfam sing atuba matamda lengak asida sender tender tawduna semgot sagat pada mating pangbiyo haike Tangtaba lengaksi nan so Thajaba Pirakle after 15 November ki da lenga ama thamani jiksi koi another 6 extend to hena 6 bandagi hena thengda yaro lona ya the to amona extend to yaro accept this matana gamen semautra gani saka adum semaga ni popular government la ani center na adum khalaka da me chimi so de khalaka da me kana anu option kana ma chimi sa tanaba ngakte ni ai ju khangde mi ju khangde ai gi site gi kendra me MLA ne bi MLA habadi wibinengba leader to center na khanbi ro cabinet ministry sing to center na khanbi ro adu phatana popular government thamaga Manipur si santi lena zabija khaidaba papangkanba united oiba Manipur selma sakar chapchaba koi khulongsa myam de praja myam da phangalaga arangba star state no hensi haiba bildoksi ngasi den sahi mari gi mamangda andro kendra da yerbo kathanbi road ama sida 16 crore ama bharat government na thalaktana tender si matang postpone to hurana ba khona pa mame khusabi department si khusabi kan to tonu khunna ba gaidan thugai ro ngasi di extend matang to bi ngasi di court ki honorable court da interfere to ta court ki honorable court ki case lai ne masi kali gi badam no ha badam koi matik cha da ba si miya tham ritya to khuraba si miya hanjan thamakanda siumba mayam si problem tholi si badam kari gi no na BJP government honorable prime minister na inengami pe pesa mayam se Manipur pung chai chala pung ma halaga Manipur baza se khudong thibna ngali si number 1 point retire khuraba si miya sing do lothok piyo aduga youngster ano ba qualify word ba apa na mayam ready moi biam engage to biyo na promotion piyo moi dan happy ragadi siumba malpractice corruption mayam sing ase sidagi khopong ngani ha si ai honorable governor da paudum jari